ठेवले मग?
अरे पागल किसको कह रही है फरहा जाबी? पागल तो आप है ना, जो ये सब कमेंट लिखने के लिए आ जाते हो। फिर भी आप आगे, धन्यवाद। और इस बॉर्नविटा कुछ भी नहीं, मैं बॉर्नविटा की बोतल में ही रख रही हूँ, इसलिए क्योंकि मैं अभी किचन में खाना बना रही हूँ। बिमोल बिमोल नंग काय चलोगे कुइरे उदबा? शो अस योर फेस प्रवीणा गधगी। क्या बोलूं? देखिए, मैं इंडिया भारत के ही हूँ। भारत की मैं जो लाइव स्ट्रीम कर रही हूँ, जो लोग हमें लाइव में कमेंट लिख रहे हैं या सपोर्ट कर रही है, हम भारतवासी समझ के ही सपोर्ट कीजिएगा। पाओ पाओखो हाउकी हेलो हाउकी अꯩꯗꯤ ꯃꯩꯇꯩꯅꯤꯀꯣ ꯑꯣꯏꯔꯒꯁꯨ ꯅꯪ ꯐꯠꯇꯕ ꯐꯖꯗꯕ ꯀꯃꯦꯟ ꯏꯔꯛꯀꯅꯨ ꯍꯥꯏꯕꯗꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯃꯁꯦꯜ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯐꯠꯇꯦ ꯀꯩ ꯍꯥꯏꯅꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯅꯨꯡꯁꯤꯅꯕ ꯁꯦ ꯌꯥꯝ ꯃꯊꯧ ꯇꯥꯏ ꯑꯩ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯑꯩ ꯌꯥꯝ ꯀꯤꯖꯩꯀꯣ ꯅꯨꯡꯁꯤꯗꯕ ꯐꯠꯇꯕ ꯀꯃꯦꯟ ꯏꯕꯤꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯌꯥꯝꯅ ꯀꯤꯖꯩ ꯑꯩꯈꯣꯏ ꯃꯁꯦꯜ ꯅꯨꯡꯁꯤꯅ ꯏꯔꯁꯤ ꯏꯁꯣꯔꯒꯤ ꯑꯁꯦꯡꯕ ꯃꯆꯥ ꯑꯣꯏꯔꯒꯗꯤ ꯑꯩꯅ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯃꯤꯔꯥꯏꯈꯤꯕ ꯂꯩꯇꯦ ꯀꯨꯀꯤ ꯑꯣꯏꯔꯒꯁꯨ ꯀꯣ ꯃꯥꯁꯨ ꯃꯤꯅꯤ ꯃꯩꯇꯩ ꯑꯣꯏꯔꯒꯁꯨ ꯃꯥꯁꯨ ꯃꯤꯅꯤ ꯃꯩꯇꯩ ꯑꯣꯏꯔꯦ ꯍꯥꯏꯅ ꯍꯦꯛꯇ ꯀꯨꯀꯤ ꯑꯃꯅ ꯊꯤꯅ ꯆꯩꯕ ꯀꯨꯀꯤ ꯑꯣꯏꯔꯦ ꯍꯥꯏꯅꯁꯨ ꯍꯦꯛꯇ ꯃꯩꯇꯩ ꯑꯃꯅ ꯊꯤꯅ ꯆꯩꯕ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯑꯩꯁꯤ ꯄꯥꯝꯖꯗꯦ hello hariko adugagi Pravina Gandhi, I am not saying that you are not Indian, but we don't want to see that. Pondita, then black is okay. Black is okay because in this time I don't want to show my face because yeah, present you don't you only you not here present or many other people. Parvina Gandhi and okay, no problem. I'm a housewife, so we have no to make up our face. Okay. Thank you, Parvina. Bimol, ay lego. Thank you, Bimol. Nang nangai kai chaluge, nang hehek laagadi. Ay khara ukanoma oibra in khaliko. Ado nang hehek ti lag tabni. Bonvita. Yeah? Is it okay? Amul Taza. Indian product Amul Taza. Is it okay?
Ngarang dagi Bonvita sa unman na khirem jani kana. Mamma sa ina pamdo kitang ngalaga. Ye dunia ira kamang ngasang jada. Ma. Ang pulau ko. Mit masalang mo po. Mit masalang mo po ba? Mile ito. Kali hayo mile. Nang yenge. Yung handa yadin he. Ay handa kong chadi mai da sukang na chikna mga lansare. Ay sinahan kang thada ho jaba duga ay kang na chikta loi le ramya ba. Kisi taro to. Chak char bo. Di mo. Kana leige ai jam kuina gadi tha da be bi nate da sum ngahak tang tha bhai tare ko thank you yes sister one like hoi dia sum ngakang thar bhai tare ko kuina di thar da tau ni je mi ga nei te mi hum da ngai re sendro bi na sum noi kan da sum jaw so ko subai ke dai je sum kom tu sa ta mo sister dia tak mo ro mà cái đấm lâu này help đi tổng này nó các bạn tâm tổ thế nó ayuk terang dendera sudah halo hayang si school bandin ay na ican pa do admission tau bagi puro ka sak pagi ne baro ek holi bam tau re ba hayang budi school bandin ne nang tau ro dost tara ma thoi dara chak thong thong ma ka ni bimona hajipu kang stingbo hajipu kari Kenoni hayang 26 January gini ano sport tau dure Gimon
ꯁ꯭ꯄꯣꯔꯠ ꯇꯧꯗꯣꯔꯤꯅ ꯂꯥꯎꯊꯣꯛꯏꯕ ꯇꯤꯌꯥꯅ ꯊꯣꯡꯕꯒꯤ ꯇꯧꯔꯤꯌꯦ ꯆꯦ ꯏꯔꯣꯟꯕ ꯑꯣꯏꯅ ꯊꯣꯡꯕ ꯂꯣꯏꯗꯣꯔꯦ ꯀꯩꯒꯤꯅꯣ ꯆꯥꯛ ꯆꯥꯗꯣꯔꯝꯃꯤ ꯑꯗꯨꯃꯥꯏꯅꯒ ꯆꯥꯔꯣꯏ ꯐꯔꯦꯗ ꯑꯩ ꯀꯨꯏꯅ ꯊꯥꯔꯣꯏꯗ ꯀꯅꯥ ꯂꯩꯔꯤꯒꯦ ꯕꯤꯃꯣꯜꯒ ꯗꯤꯌꯥꯒ ꯂꯩꯔꯤꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯀꯅꯥ ꯂꯩꯔꯤꯒꯦ ꯑꯩ ꯁꯨꯝ ꯇꯧꯔꯤꯅꯤ ꯗꯇꯥꯁꯦ ꯂꯣꯏꯈꯤꯗꯣꯔꯦꯕ ꯑꯩꯁꯦ ꯁꯤꯐꯥꯎꯗ ꯉꯁꯤ ꯈꯔ ꯀꯨꯏꯅ ꯇꯤꯛꯀꯤꯔꯤꯁꯦ ꯀꯃꯥꯏꯅꯅꯣ ꯍꯥꯏꯕꯗ ꯉꯁꯥꯏꯒꯤ ꯑꯩꯅ ꯑꯉꯥꯡ ꯄꯨꯔꯒ ꯆꯠꯄꯗꯣ 12 ꯐꯥꯎ ꯂꯩꯔꯛꯏꯗꯅ ꯑꯗꯨꯒꯤ ꯃꯣꯕꯥꯏꯜꯗꯣ ꯑꯩꯅ ꯁꯤꯖꯤꯟꯅꯗꯕꯗꯨꯒꯤ ꯁꯤꯖꯤꯟꯅꯗꯕ ꯑꯗꯨꯒꯤ ꯂꯩꯔꯤꯅꯦ ꯀꯔꯤ ꯆꯥꯏꯅꯣ ꯐꯗꯤꯒꯣꯝ ꯆꯦ 10 AM ꯗ ꯑꯣ ꯌꯥꯅꯤ ꯌꯥꯅꯤ ꯑꯗꯨꯝ 10 AM ꯗ ꯑꯣꯏꯗꯤ ꯀꯔꯤꯝ ꯍꯦꯛ ꯆꯠꯊꯣꯛꯑꯣꯏꯗꯕꯅꯤꯅꯅꯦ ꯌꯥꯎꯔꯛꯀꯦ ꯑꯩ ꯆꯤꯛꯀꯟ ꯊꯣꯡꯉꯤ ꯂꯣꯏꯔꯦ ꯆꯤꯛꯀꯟ ꯀꯅꯥ ꯂꯩꯒꯦ ꯕꯤꯃꯣꯜ ꯊꯣꯛꯆꯝ ꯂꯩꯕ꯭ꯔꯣ ꯆꯤꯛꯀꯟ ꯊꯣꯡꯉꯤꯗꯣ ꯆꯤꯛꯀꯟ ꯃꯆꯨꯁꯦ ꯀꯩꯗꯧꯕ ꯈꯪꯗꯦ ꯕꯤꯃꯣꯜ ꯀꯞꯄꯅ ꯂꯣꯏꯈ꯭ꯔꯦ ꯕꯤꯃꯣꯜ ꯀꯩ ꯀꯞꯄꯤꯅꯣ ꯑꯩꯅ ꯈꯔ ꯀꯞꯅꯤꯡꯉꯤꯁꯦ ꯅꯪꯅ ꯑꯃꯨꯛ ꯀꯩꯗꯧ ꯀꯞꯄꯤꯅꯣꯕ ꯑꯗꯨꯗꯒꯤ ꯁꯤꯒꯤ ꯕꯣꯟꯚꯤꯇꯥꯁꯦ ꯎꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕꯁꯨ ꯌꯥꯎꯔꯛꯑꯦ ꯇꯧꯕꯤꯂꯥꯁꯦ ꯊꯝꯐꯝꯒ ꯂꯩꯇ꯭ꯔꯦꯕ ꯑꯩꯅ ꯄꯨꯡꯃꯝꯗꯩ ꯁꯔꯨꯛ ꯁꯨꯝ ꯀꯩꯅꯣꯝ ꯎꯠꯄꯅ ꯐꯩꯌꯦꯅ ꯈꯜꯂꯨꯕ ꯑꯗꯨꯌꯥꯅ ꯆꯦ ꯕꯥꯏ ꯑꯣꯏꯔꯒꯦ ꯁꯥꯎꯅꯨꯁꯦ ꯍꯣꯏ ꯀꯩꯁꯨꯝ ꯁꯥꯎꯗꯦ ꯑꯩ ꯁꯥꯏꯂꯦꯟ ꯑꯣꯏꯅ ꯊꯥꯒꯦꯕꯨ ꯇꯧꯔꯝꯕꯅꯤꯗꯣ ꯑꯗ ꯁꯨꯝ ꯅꯨꯡꯉꯥꯏꯇꯅ ꯑꯃꯨꯛ ꯁꯥꯏꯂꯦꯟ ꯇꯣꯛꯊꯣꯛꯑꯕ ꯑꯩꯁꯦ ꯅꯪ ꯌꯦꯡꯒꯦ ꯍꯥꯏꯕꯅꯤ ꯑꯩ ꯌꯨꯝꯗ ꯂꯩꯌꯦ ꯅꯪ ꯅꯍꯥꯟꯈꯣꯏ ꯀꯗꯥꯏ ꯂꯩꯒꯦ ꯇꯜꯂꯦꯕ ꯍꯟꯗꯛꯇꯤ ꯌꯥꯝ ꯊꯤꯑꯦꯕ ꯃꯥꯏ ꯂꯥꯏꯕꯛꯇꯅ ꯃꯔꯣꯟ ꯑꯃ ꯀꯥꯡ ꯆꯤꯛꯇꯅ ꯀꯥꯡ ꯄꯣꯝꯗꯅ 10 ꯃꯨꯛ ꯂꯩꯔꯦ ꯑꯗꯨꯗꯒꯤ ꯆꯤꯟꯗꯅꯅꯦ ꯆꯤꯝꯕꯥꯟꯒꯤ ꯁꯥꯏꯗꯇꯁꯨ ꯏꯟꯊꯝꯊꯥꯒꯤ ꯑꯩꯁꯦ ꯅꯍꯥꯟꯈꯣꯏ ꯇꯧꯗꯕꯅꯤ ꯈꯪꯗꯦ ꯀꯔꯝꯕ ꯚꯤꯇꯥꯃꯤꯟ ꯋꯥꯠꯂꯖꯥꯠꯅꯣ ꯁꯥꯏꯗꯇ ꯆꯦꯛꯈꯥꯏꯗꯅ ꯌꯥ ꯀꯥꯊꯣꯛꯑꯒ ꯆꯥꯛ ꯍꯨꯠꯄꯒ ꯉꯝꯗꯦ ꯑꯩꯁꯦ ꯍꯟꯗꯛ ꯃꯑꯣꯡ ꯆꯥꯗꯦ ꯈꯔ ꯑꯅꯧꯕ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯍꯟꯕꯤꯔꯛꯑꯣ ꯑꯄꯣꯝꯕ ꯑꯄꯣꯝꯕ ꯌꯦꯡꯒꯦꯒ ꯍꯥꯏꯒꯠꯂꯛꯑꯦ ꯏꯀꯥꯏꯖꯩꯍꯦ ꯇꯜꯂꯤꯍꯦ ꯅꯪ ꯅꯇꯣꯝꯇ ꯉꯥꯏꯔꯗꯤ ꯋꯥꯕꯅꯤ ꯀꯩꯅꯣ ꯈꯪꯗꯦ ꯑꯩꯁꯤꯕꯨ ꯀꯥꯡꯅ ꯀꯥꯐꯩꯅ ꯈꯔ ꯄꯥꯝꯕ ꯍꯥꯏꯕꯇꯥꯔꯦ ꯑꯩꯅ ꯍꯟꯗꯛꯁꯦ ꯀꯥꯡ ꯌꯥꯝ ꯀꯟꯗꯦ ꯍꯥꯏꯅ ꯀꯥꯡꯈꯟ ꯊꯥꯗꯗꯕ ꯗꯤꯌꯥ ꯕꯥꯏ ꯕꯥꯏ ꯍꯣꯏ ꯀꯥꯡꯈꯟ ꯊꯥꯗꯗꯕꯗꯨꯒꯅꯦ ꯂꯥꯏꯕꯛꯁꯤꯒ ꯄꯔꯦꯡ ꯑꯃ ꯀꯥꯡ ꯐꯝꯃꯒ ꯂꯩꯔꯝꯕꯖꯥꯠꯅꯦꯕ ꯐꯤꯕꯝ ꯑꯃꯅꯤ ꯍꯟꯗꯛ ꯃꯅꯤꯡꯕꯥꯡ ꯆꯦꯇꯦ ꯍꯥꯎ ꯑꯩꯁꯦ ꯁꯥꯏꯂꯦꯟ ꯑꯣꯏꯅ ꯇꯨꯃꯤꯟꯅ ꯁꯨꯝ ꯕꯤꯟꯗꯨ ꯑꯃꯒ ꯊꯥꯒꯦ ꯇꯧꯕꯗꯣꯏꯅꯦ ꯑꯗꯨꯝ ꯃꯈꯣꯟꯗꯣ ꯍꯥꯏꯅ ꯀꯥꯟꯅꯗꯦꯍꯦ ꯏꯆꯥ ꯅꯨꯄꯥꯁꯤꯅ ꯃꯔꯣꯟ ꯑꯃꯒ ꯍꯟꯗꯛ ꯂꯝꯍꯦꯟꯕꯒ ꯑꯩ ꯂꯥꯏꯛꯇ ꯀꯅꯥ ꯇꯧꯕꯤꯔꯤꯅꯣ ꯂꯥꯏꯛ ꯃꯔꯤꯒ ꯁꯨꯏ ꯑꯩꯗꯤ ꯀꯔꯝ ꯍꯥꯏꯕꯨ ꯍꯥꯏꯔꯨꯗꯦ ꯔꯣꯃꯦꯟ ꯃꯩꯇꯩ ꯇꯨꯝꯗ꯭ꯔꯤꯕꯣ ꯇꯨꯝꯗ꯭ꯔꯤꯌꯦ ꯑꯩꯈꯣꯏꯗꯤ ꯆꯥꯛꯄꯨ ꯆꯥꯗ꯭ꯔꯤꯌꯦ ꯔꯣꯃꯦꯟ ꯃꯩꯇꯩ ꯍꯥꯏꯁꯦ ꯀꯅꯥꯅꯣ ꯑꯩꯒꯤ ꯊꯥꯏꯅ ꯅꯍꯥꯟꯋꯥꯏ ꯊꯥ 6-7 ꯃꯃꯥꯡꯗꯒ ꯚꯤꯗꯤꯑꯣꯗꯒ ꯀꯃꯦꯟ ꯍꯦꯛ ꯏꯔꯛꯄꯗꯣ ꯑꯣꯏꯕ꯭ꯔꯥ ꯊꯥꯒꯠꯆꯔꯤ ꯂꯥꯛꯄꯤꯕꯒꯤ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯑꯩꯈꯣꯏ ꯇꯨꯝꯗ꯭ꯔꯤ ꯑꯩꯈꯣꯏ ꯁꯣꯝꯒꯤ ꯑꯣꯏꯅꯗꯤ ꯄꯨꯡ 9, 10, 12 ꯁ꯭ꯋꯥꯏꯗ ꯑꯣꯏꯅ ꯆꯥꯟꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯆꯥꯛꯁꯦ
ꯆꯦꯇꯦꯁ ꯈꯨꯔꯨꯝꯖꯔꯤ ꯃꯅꯤꯅ ꯂꯥꯏꯛꯗꯥꯟ ꯑꯗꯩ ꯃꯅꯤꯅ ꯍꯥꯏꯕ ꯒꯣꯂꯤ ꯂꯥꯛꯇꯔꯣ ꯉꯁꯤ ꯂꯥꯛꯑꯝꯕꯅꯤ ꯆꯥꯝꯃ ꯌꯥꯡꯈꯩ 172 ꯑꯗꯨꯃꯥꯏꯅ ꯂꯩꯔꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯂꯩꯇ꯭ꯔꯦ ꯑꯩ ꯍꯧꯖꯤꯛ ꯑꯃꯨꯛ ꯊꯥꯔꯁꯨ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯑꯗꯨꯃꯥꯏꯅ ꯀꯔꯤ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯑꯉꯥꯡꯁꯤꯅ ꯃꯔꯣꯟ ꯑꯃ ꯂꯦꯡꯕꯅꯦ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦ ꯃꯅꯤꯅ ꯍꯥꯏꯕ ꯏꯆꯦꯒꯤ ꯑꯦꯜꯕꯤꯁꯤ ꯀꯨꯀꯤꯒ ꯂꯥꯛꯑꯝꯃꯤꯅꯤ ꯀꯨꯀꯤ ꯂꯥꯛꯑꯝꯕꯅꯤ ꯑꯗꯣ ꯑꯩꯅ ꯐꯖꯅ ꯁꯝꯖꯥꯏꯈ꯭ꯔꯕꯅꯤ ꯍꯥꯏꯕꯗꯤ ꯑꯗꯨꯃꯥꯏꯅ ꯅꯣꯏꯅ ꯐꯖꯗꯕ ꯃꯥ ꯐꯖꯗꯕ ꯀꯩꯁꯨꯝ ꯏꯔꯛꯇꯦꯗ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯕ ꯅꯣꯏ ꯑꯗꯨꯝ ꯌꯥꯎꯗꯤ ꯌꯥꯎꯔꯛꯎ ꯑꯗꯨꯒ ꯐꯠꯇꯕ ꯀꯃꯦꯟꯒꯗꯤ ꯏꯔꯛꯀꯅꯨ ꯑꯗꯨꯃꯥꯏꯅ ꯇꯧꯅꯔꯣꯏꯁꯦꯅ ꯍꯥꯏꯕꯗꯨ ꯏꯔꯛꯇ꯭ꯔꯦꯕ ꯆꯤꯛꯀꯦꯟ ꯊꯣꯡꯕ ꯂꯣꯏꯔꯦ ꯏꯆꯦ ꯆꯍꯤ ꯀꯌꯥ ꯐꯥꯔꯒꯦ ꯌꯨꯝ ꯄꯥꯟꯕ ꯋꯥꯔꯧꯕꯤꯅꯨ ꯏꯁ ꯉꯁꯤꯇ ꯀꯩꯅꯣꯝ ꯇꯧꯈꯠꯂꯛꯏ ꯏꯃꯥ ꯋꯥꯔꯧꯕꯤꯅꯨ ꯀꯥꯏꯔꯛꯂꯦ ꯑꯉꯥꯡ ꯃꯆꯥ ꯁꯦꯝꯕꯗ ꯉꯥꯏꯔꯤ ꯍꯥꯏꯅ ꯀꯥꯟꯅꯗꯦ ꯌꯨꯝ ꯄꯥꯟꯕꯗꯤ ꯌꯥꯝ ꯀꯨꯏꯔꯦ ꯆꯍꯤ 18 years 19 years ꯑꯗꯨꯃꯥꯏꯅ ꯁꯨꯔꯦ ꯑꯗꯨꯗꯒꯤ ꯃꯤ ꯂꯤꯛꯏꯕꯅꯤꯅ ꯍꯥꯏꯕ ꯌꯥꯏꯀꯣ ꯏꯆꯥꯅꯨꯄꯤ ꯑꯍꯟ ꯍꯟꯗꯛꯀꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯗ 12 ꯐꯥꯏꯅꯦꯜ ꯊꯥꯗꯣꯏꯅꯤ ꯑꯗꯣ ꯑꯩꯁꯦ ꯍꯥꯏꯗꯤ ꯊꯦꯡꯅ ꯍꯥꯏꯇꯥꯔꯦ ꯏꯆꯥꯅꯨꯄꯥ ꯑꯃꯒ ꯐꯪꯕ ꯍꯥꯏꯇꯥꯔꯦꯀꯣ ꯏꯆꯥꯅꯨꯄꯥ ꯌꯥꯎꯗꯅ ꯂꯩꯔꯝꯕꯗꯒꯤ ꯏꯆꯥꯅꯨꯄꯥ ꯑꯃꯒ ꯐꯪꯕ ꯍꯥꯏꯇꯥꯔꯦꯀꯣ ꯆꯍꯤ 4.5 ꯁꯨꯔꯦ ꯑꯗꯨꯒꯤ ꯋꯥꯔꯤꯁꯦ ꯀꯩꯝ ꯁꯥꯎꯔꯣꯏꯗ ꯀꯩ ꯁꯥꯎꯗꯣꯏꯅꯣ ꯑꯩꯁꯦ ꯆꯍꯤ ꯀꯌꯥꯗ ꯐꯥꯔꯒꯦ ꯌꯨꯝ ꯄꯥꯟꯕ ꯑꯗꯨꯅꯤ ꯆꯍꯤ 19 19 ꯁꯨꯔꯦ ꯑꯗꯨꯅꯤꯗ ꯑꯩꯈꯣꯏꯒꯤ ꯂꯥꯁꯇ ꯌꯥꯎꯖꯔꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯆꯤꯀꯟ ꯊꯣꯡꯕ ꯂꯣꯏꯔꯦ ꯆꯥꯛ ꯀꯥꯝꯕ ꯑꯩꯗꯤ ꯆꯍꯤ 4 ꯐꯥꯈ꯭ꯔꯦ ꯄꯥꯟꯕ ꯑꯉꯥꯡ ꯑꯣꯏꯖꯔꯁꯨ ꯑꯗꯨꯅꯤ ꯆꯍꯤꯁꯦ ꯆꯠꯈꯤꯕ ꯈꯪꯍꯧꯗꯕꯅꯤ ꯅꯪꯅ ꯆꯍꯤ 14 ꯐꯥꯔꯦ ꯑꯩꯅ 19 ꯐꯥꯔꯦ ꯍꯥꯏꯗꯤ ꯀꯩꯁꯨ ꯌꯥꯝ ꯈꯦꯠꯅꯕ ꯅꯠꯇꯦ ꯆꯍꯤ 4ꯈꯛ ꯑꯩꯅ ꯍꯥꯟꯕꯒꯤ ꯋꯥꯔꯤꯅꯦꯕ ꯆꯍꯤ ꯍꯥꯏꯁꯦ ꯆꯠꯈꯤꯕ ꯈꯪꯍꯧꯗꯕꯅꯦꯕ ꯈꯪꯍꯧꯗꯕꯅꯤ ꯍꯣꯏ ꯃꯣꯕꯥꯏꯜ ꯄꯤꯈꯣ ꯅꯄꯥꯒꯤ ꯑꯗꯨꯅꯤꯗ ꯍꯧꯖꯤꯛꯀꯤꯗꯣ ꯌꯦꯟ ꯊꯣꯡꯕꯔꯣ ꯌꯦꯟ ꯊꯣꯡꯕꯤꯔꯦ ꯑꯉꯥꯡꯁꯤꯡꯒꯤ ꯑꯩꯅ ꯅꯍꯥꯟ ꯉꯔꯥꯡ ꯅꯠꯇꯦꯀꯣ ꯅꯍꯥꯟ ꯅꯨꯡꯗꯥꯡ ꯊꯣꯡꯉꯤꯕ ꯌꯦꯟꯗꯣ
ꯌꯥꯝ ꯆꯥꯎꯋꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯒꯤ ꯇꯪꯈꯥꯏ ꯑꯃ ꯅꯍꯥꯟ ꯊꯣꯡꯈ꯭ꯔ ꯇꯪꯈꯥꯏ ꯑꯃ ꯂꯩꯍꯧꯕ ꯑꯗꯨ ꯊꯣꯡꯕꯤꯔꯦ ꯍꯧꯖꯤꯛ ꯑꯁꯤ ꯊꯣꯡꯉꯒꯗꯤ ꯀꯔꯤꯃꯣ ꯃꯆꯤ ꯃꯔꯥꯡ ꯁꯥꯏꯠ ꯕꯖꯥ ꯕꯥꯖꯦ ꯂꯥꯒꯤꯗ꯭ꯔꯦ ꯉꯥ ꯊꯣꯡꯉꯗꯤ ꯌꯥꯝ ꯋꯥꯔꯧꯏ ꯃꯣꯏ ꯑꯃ ꯑꯃ ꯄꯉꯥꯡꯗ ꯉꯥꯡꯉꯦꯕ ꯑꯗꯨ ꯊꯣꯡꯕꯤꯔꯦ ꯑꯩꯈꯣꯏꯒꯤꯅ ꯉꯁꯥꯏꯒꯤ ꯏꯔꯣꯟꯕ ꯈꯔ ꯂꯩꯌꯦꯕ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯁꯦ ꯑꯩꯅ ꯑꯉꯥꯡ ꯑꯦꯠꯃꯤꯁꯟꯒꯤ ꯆꯠꯂꯨꯏ ꯈꯣꯠꯂꯨꯏ ꯍꯥꯏꯕꯗꯣ ꯅꯨꯡꯊꯤꯟ ꯄꯨꯡ ꯑꯃ ꯃꯈꯥꯏꯔꯣꯝ ꯇꯥꯔꯦꯗ ꯑꯩꯅ ꯇꯧꯔꯛꯄꯗ ꯑꯗꯨꯒꯤꯗꯣ ꯃꯣꯏ ꯑꯂꯨ ꯈꯥꯃꯦꯟ ꯁꯤꯟꯕꯤ ꯀꯩꯀꯥ ꯇꯧꯔ ꯏꯔꯣꯟꯕ ꯎꯆꯨꯁꯨ ꯌꯥꯝ ꯐꯖꯩꯅꯦꯕ ꯊꯣꯡꯉꯗꯅꯤ ꯈꯪꯗꯦꯗ ꯑꯉꯥꯡꯁꯤꯡꯁꯦ ꯑꯃ ꯑꯃ ꯍꯥꯎꯗꯣꯔꯦ ꯑꯩꯅ ꯊꯣꯡꯉꯁꯨ ꯍꯣꯔꯦꯟꯗꯤ ꯌꯥꯝ ꯆꯥꯈꯤꯗꯕ ꯑꯩꯗꯤ ꯁꯥ ꯆꯥꯕꯁꯦ ꯄꯥꯝꯗꯦ ꯉꯥ ꯑꯩꯁꯨꯅꯤ ꯉꯥꯅ ꯍꯦꯟꯅ ꯄꯥꯝꯃꯤ ꯈꯪꯗꯦꯗ ꯑꯩꯗꯤ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯐꯖꯅ ꯉꯥ ꯑꯃ ꯊꯣꯡꯉꯕ ꯑꯗꯩꯗꯤ ꯌꯣꯡꯆꯥꯛ ꯃꯇꯝꯗ ꯌꯣꯡꯆꯥꯛ ꯑꯃ ꯃꯦꯠꯂꯒ ꯑꯗꯩꯗꯤ ꯉꯥ ꯃꯔꯤꯡꯈꯥꯗꯣ ꯉꯥ ꯃꯊꯤꯕꯣꯡ ꯃꯔꯤꯡꯈꯥꯗꯨꯃꯒ ꯉꯧꯔꯕ ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯑꯩ ꯋꯥꯈꯜꯗ ꯑꯗꯨꯅ ꯍꯦꯜꯂꯦ ꯍꯥꯏꯅ ꯈꯜꯂꯦꯕ ꯑꯗꯨꯒ ꯏꯪꯊꯝꯊꯥꯗꯨꯒ ꯁꯨꯝ ꯊꯣꯡꯕꯤ ꯄꯣꯠꯂꯥꯡ ꯊꯥꯗꯧꯔꯗꯤ ꯑꯩ ꯆꯤꯛꯀꯟ ꯀꯩꯀꯥ ꯌꯥꯝ ꯊꯣꯡꯉꯣꯏ ꯊꯣꯏꯕ ꯖꯤꯛꯁꯤꯅ ꯂꯣꯏꯔꯕꯣ ꯂꯥꯏꯔꯤꯛ ꯄꯥꯕ ꯑꯩ ꯉꯁꯤꯒꯤ ꯗꯇꯥꯗꯤ ꯌꯥꯝ ꯀꯨꯏꯅ ꯈꯥꯡꯉꯤꯗ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯃꯤꯉꯣꯟꯗꯩ ꯂꯧꯗꯕꯤꯗ ꯑꯩꯁꯨꯅꯤ ꯃꯅꯤ ꯅꯪꯒ ꯆꯞ ꯃꯥꯟꯅꯩ ꯐꯖꯅ ꯉꯥ ꯊꯣꯡꯉꯕ ꯏꯁ ꯉꯥ ꯃꯔꯤꯡꯈꯥ ꯑꯃ ꯉꯧꯔꯕ ꯍꯥꯏꯁꯤꯅꯤꯅꯦ ꯑꯁꯤꯅꯤ ꯑꯩꯅ ꯄꯥꯝꯖꯔꯤꯁꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯐꯖꯕꯒꯁꯦ ꯆꯤꯛꯄꯗꯣ ꯑꯩꯗꯤ ꯈꯟꯕꯨ ꯈꯜꯂꯤꯅꯦ ꯁꯤꯒꯤ ꯆꯤꯛꯀꯦꯟꯁꯦ ꯃꯣꯏꯗ ꯍꯧꯖꯤꯛ ꯈꯔ ꯄꯤꯖꯔꯒ ꯍꯌꯦꯡ ꯇꯪꯈꯥꯏ ꯑꯃ ꯊꯝꯃꯒ ꯑꯗꯨꯒ ꯅꯣꯏ ꯏꯕꯥꯏꯒ ꯑꯩꯒꯒꯤ ꯉꯥ ꯑꯣꯏꯅ ꯑꯃ ꯊꯣꯡꯁꯤꯔꯥ ꯍꯥꯏꯅ ꯏꯟꯖꯥꯡ ꯃꯍꯤꯗꯤ ꯃꯌꯥꯝ ꯆꯥꯏ ꯃꯇꯨꯝ ꯑꯃ ꯆꯥꯕꯗ ꯄꯦꯜꯂꯤ ꯑꯗꯨꯝ ꯑꯗꯨꯅꯤ ꯍꯟꯖꯥꯡꯁꯦ ꯑꯩꯁꯨ ꯈꯔ ꯌꯥꯝ ꯆꯥꯒꯜꯂꯤ ꯉꯥ ꯊꯣꯡꯉꯁꯨꯅꯦ ꯄꯣꯠ ꯆꯩ ꯈꯔ ꯌꯥꯝ ꯍꯥꯞꯄ ꯄꯥꯝꯃꯦꯕ ꯑꯩꯗꯤ ꯐꯨꯜ ꯀꯣꯕꯤ ꯈꯪꯗꯦ ꯀꯣꯂꯤ ꯍꯋꯥꯏ ꯑꯗꯨꯗꯨ ꯀꯔꯤꯝ ꯌꯥꯎꯗꯕ ꯑꯩꯈꯣꯏ ꯕꯦꯡꯒꯣꯜꯒꯤ ꯍꯤꯟꯖꯥꯡ ꯑꯃ ꯂꯩꯕꯅꯤꯅꯦ ꯁꯨꯝ ꯊꯥꯛꯇꯅ ꯉꯥ ꯊꯣꯡꯕꯗꯣ ꯃꯍꯤ ꯄꯣꯠ ꯑꯃꯈꯛ ꯂꯩꯕꯗꯣ ꯑꯗꯨ ꯇꯧꯔꯒ ꯅꯨꯡꯉꯥꯏꯇꯦꯕ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯗꯤ ꯄꯣꯠ ꯆꯩ ꯑꯃ ꯑꯃ ꯌꯥꯎꯕꯗꯣ ꯅꯨꯡꯉꯥꯏꯌꯦꯕ Wow. ꯃꯨꯁꯀꯤꯜ ꯇꯤꯜꯍꯧꯒ ꯈꯨꯛꯇꯣꯛꯅ ꯄꯨ ꯂꯥꯛꯑꯦ ꯏꯁ ꯍꯥꯏꯅ ꯀꯥꯟꯅꯗꯦꯍꯦ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯁꯤꯅ ꯍꯟꯗꯛ ꯂꯦꯡꯉꯛꯏꯕꯒ ꯍꯥꯏꯅ ꯃꯊꯤ ꯐꯥꯏꯅꯤꯡꯉꯦ ꯍꯥꯏꯖꯤꯜꯂꯒ ꯀꯣꯏꯆꯦꯟ ꯆꯦꯟ ꯂꯩꯔꯦ ꯍꯥꯏꯕ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯋꯥꯔꯤ ꯑꯃ ꯂꯤꯔꯛꯀꯦ ꯂꯤꯔꯛꯑꯣ ꯑꯩꯒꯤ ꯅꯍꯥꯟ ꯃꯅꯤꯄꯨꯔꯗꯒꯤ ꯄꯣꯔꯛꯄ ꯇꯣꯉꯥꯟ ꯉꯥꯔꯤꯁꯦ ꯂꯣꯏꯗꯣꯔꯦ ꯄꯝꯕꯕꯨ ꯇꯣꯝꯕ ꯑꯩꯈꯣꯏ ꯇꯣꯝꯕ ꯂꯥꯛꯑꯦ ꯍꯥꯏ ꯃꯌꯥꯝ ꯍꯥꯏꯅ ꯇꯣꯝꯕ ꯃꯌꯥꯝꯒ ꯂꯩꯇ꯭ꯔꯦꯗ ꯃꯤ ꯑꯅꯤ ꯑꯍꯨꯝꯇ ꯉꯥꯏꯔꯦ ꯍꯥꯏꯕꯗꯤꯀꯣ ꯑꯩꯅꯁꯨ ꯃꯌꯥꯝꯒ ꯍꯥꯏꯅꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩ ꯑꯦꯜꯕꯤ ꯊꯥꯅꯤ ꯈꯣꯠꯅꯤ ꯍꯥꯏꯅ ꯑꯗꯨꯅꯅꯤ ꯃꯣꯏ ꯑꯗꯨꯝ ꯑꯇꯣꯞꯄꯗ ꯌꯥꯎꯁꯅꯨ ꯑꯩꯅ ꯊꯥꯕꯁꯤꯗꯤ ꯑꯗꯨꯒꯤ ꯏꯗꯥꯒꯤ ꯌꯨꯇꯨꯞꯀꯤ ꯀꯥꯟꯅꯅꯕ ꯑꯗꯨꯒꯤ ꯈꯛꯀꯤ ꯅꯠꯇꯦ ꯁꯨꯝ ꯑꯩꯅ ꯅꯨꯃꯤꯠ ꯆꯨꯞꯄꯒꯤ ꯂꯣꯏꯔꯛꯄꯗ ꯉꯥꯏꯍꯥꯛꯇꯪ ꯁꯨꯝ ꯋꯥꯔꯤ ꯁꯥꯕ ꯈꯣꯠꯄ ꯀꯔꯝ ꯇꯧꯔꯤꯒꯦ ꯀꯥꯏꯅ ꯁꯨꯝ ꯉꯥꯡꯅꯕꯗꯣ ꯍꯥꯏꯅꯕꯒꯤ ꯁꯨꯝ ꯊꯥꯕꯅꯤꯗ ꯇꯣꯝꯕ ꯍꯟꯗꯛꯁꯦ ꯕꯖꯥꯔꯗ ꯌꯣꯜꯂꯤꯕ ꯃꯣꯔꯣꯛꯁꯦ ꯑꯝꯇ ꯁꯥꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ
ꯃꯩꯁꯥ ꯂꯥꯡꯕ ꯉꯥ ꯇꯪꯕꯗꯤ ꯊꯥꯗꯦ꯫ ꯑꯩ ꯉꯥ ꯃꯇꯨꯝ ꯆꯥꯕꯒꯤ ꯑꯩ ꯃꯅꯥꯛꯇ ꯕꯥꯃꯣꯟ ꯂꯥꯛꯎ ꯌꯥꯗꯦ꯫ ꯑꯩꯗꯤ ꯉꯥ ꯌꯥꯝꯅ ꯍꯥꯞꯄꯝꯃꯨ ꯍꯥꯏ ꯑꯗꯨꯅ ꯀꯤꯅ ꯏꯅꯥꯛꯇꯒꯤ ꯐꯠ ꯂꯥꯎ ꯆꯦꯟꯈꯤ ꯕꯥꯃꯣꯟ꯫ ꯅꯪꯁꯦ ꯃꯁꯛ ꯈꯪꯈ꯭ꯔꯦꯕ ꯃꯣꯏꯅ ꯃꯁꯤ ꯅꯨꯄꯥꯁꯦ ꯍꯥꯏꯅ꯫ ꯐꯨꯜꯂꯤ ꯕꯥꯃꯣꯟꯅꯤ ꯑꯗꯨꯅꯦꯕ ꯅꯪꯕꯨ ꯈꯪꯉꯝꯃꯅꯦꯕ ꯃꯁꯤ ꯅꯪ ꯃꯅꯥꯛ ꯆꯪꯉꯨꯔꯒ ꯃꯁꯤ ꯇꯧꯔꯛꯑꯅꯦꯅ꯫ ꯑꯩꯗꯤ ꯈꯪꯗꯦ ꯉꯥꯁꯦ ꯈꯔ ꯃꯀꯣꯛ ꯃꯃꯩ ꯈꯔ ꯃꯔꯨ ꯃꯔꯥꯡ ꯌꯥꯎꯁꯜꯂꯒ ꯈꯔ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯃꯥ ꯁꯤꯁꯇꯔ ꯂꯥꯏꯠ ꯍꯣꯏ ꯍꯣꯏ ꯃꯃꯥ ꯊꯦꯡꯀ꯭ꯌꯨ꯫ ꯅꯈꯣꯏ ꯆꯠꯊꯣꯛꯅꯤ꯫ ꯑꯇꯣꯝꯕꯅ ꯍꯥꯏꯕ ꯃꯣꯔꯣꯛ ꯁꯥꯗ꯭ꯔꯗꯤ ꯊꯨꯝ ꯉꯥꯔꯤ ꯊꯥꯛꯎꯅꯨ ꯑꯗꯨꯒ ꯁꯥꯕꯅꯤ꯫ ꯊꯨꯝꯒ ꯉꯥꯔꯤꯒ ꯊꯥꯛꯇꯕ ꯑꯣ ꯑꯗꯨꯒ ꯀꯩꯅꯣꯗꯣ ꯃꯥꯒꯤ ꯊꯨꯝꯒ ꯉꯥꯔꯤꯒ ꯌꯥꯎꯈ꯭ꯔꯒꯅ ꯃꯣꯔꯣꯛꯀꯤ ꯀꯩꯅꯣꯒꯤ ꯃꯌꯥꯛꯇꯣ ꯍꯥꯠꯈꯤꯕ ꯑꯣ꯫ ꯃꯣꯔꯣꯛ ꯁꯥꯗꯦꯕ ꯎ ꯃꯣꯔꯣꯛ ꯈꯔ ꯄꯨꯖꯔꯛꯄꯅꯤ ꯃꯅꯤꯄꯨꯔꯗ ꯑꯗꯨꯁꯨ ꯂꯣꯏꯅ ꯂꯣꯏꯈ꯭ꯔꯦ꯫ ꯑꯗꯩꯗꯤ ꯕꯖꯥꯔꯗꯒꯤ ꯂꯩꯕ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯃꯣꯏ ꯀꯩꯅꯣꯗꯣ ꯑꯃꯠꯇ ꯁꯥꯗꯦ꯫ ꯀꯨꯟꯊ꯭ꯔꯥꯒ ꯌꯥꯡꯈꯩꯒ ꯆꯤꯑꯁꯨ ꯑꯃꯇ ꯁꯥꯔꯣꯏꯕ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟꯒꯤ ꯀꯩꯅꯣꯁꯦ ꯀꯗꯥꯏꯅꯣ ꯑꯩꯒꯤ ꯃꯣꯔꯣꯛꯇꯣ ꯎꯠꯀꯦꯅꯦ ꯑꯝꯇ꯫ ꯀꯃꯥꯏ ꯎꯒꯟꯗꯣꯏꯅꯣ ꯁꯤꯕꯣ꯫ ꯑꯁꯤꯒꯤ ꯃꯣꯔꯣꯛꯁꯦ ꯑꯣꯏꯅ ꯉꯧꯔꯤꯗꯣ ꯁꯤ ꯑꯣꯏꯅ ꯃꯦꯠꯁꯟꯒꯦ꯫ ꯃꯃꯥ ꯁꯤꯁꯇꯔ ꯂꯥꯏꯛ ꯗꯟ ꯅꯦꯅꯦ ꯃꯃꯥꯁ ꯅꯣꯡꯃꯅꯤꯅ ꯅꯦꯅꯦ ꯃꯃꯥꯁ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯕ ꯃꯃꯥꯅ ꯍꯥꯏꯕ ꯇꯣꯝꯕ꯫ ꯑꯗꯩ ꯃꯃꯥꯅ ꯍꯥꯏꯕ ꯃꯅꯤ ꯍꯥꯏꯅ ꯑꯃꯨꯛ ꯀꯧꯔꯛꯑꯦ ꯇꯣꯝꯕꯅ ꯍꯥꯏꯕ ꯃꯅꯤ ꯃꯃꯥ ꯊꯦꯡꯀ ꯑꯗꯨꯗꯩꯗꯤ ꯃꯃꯥꯅ ꯍꯥꯏꯕ ꯋꯦꯜꯀꯝ ꯇꯣꯝꯕ꯫ ꯃꯣꯃꯤꯇꯥ ꯋꯥꯏꯅ ꯑꯃꯨꯛ ꯈꯜꯂꯝꯒꯅꯤꯀꯣ ꯑꯩ ꯁꯨꯝ ꯊꯥꯔꯒ ꯂꯩ ꯁꯨꯝ ꯃꯣꯏ ꯊꯥꯒꯠꯁꯅꯨ ꯃꯣꯏ ꯃꯣꯅꯤꯇꯥꯏꯁ ꯑꯣꯏꯗꯦ ꯑꯗꯨ ꯇꯧꯕꯅꯤꯀꯣ ꯑꯩ ꯑꯗꯨꯒꯩꯗꯤ ꯋꯦꯜꯀꯝ ꯇꯣꯝꯕ ꯇꯣꯝꯕꯅ ꯍꯥꯏꯕ ꯑꯩ ꯃꯃꯥꯁꯤ ꯀꯗꯥꯏꯒꯤꯅꯣ ꯈꯪꯗ꯭ꯔꯤꯌꯦ꯫ ꯃꯃꯥꯁꯦ ꯒꯨꯍꯥꯇꯤꯒꯤꯅꯤꯌꯦ ꯃꯥꯏ ꯆꯦꯅꯦꯜꯁꯦ ꯇꯣꯝꯕꯅ ꯈꯪꯗ꯭ꯔꯤꯕꯣ꯫ ꯅꯍꯥꯟꯈꯣꯏ ꯁꯞꯁꯀ꯭ꯔꯥꯏꯞꯀ ꯇꯧꯗ꯭ꯔꯤꯕ ꯍꯥꯏꯕꯅꯤ ꯇꯣꯝꯕ꯫ ꯃꯅꯤꯅ ꯍꯥꯏꯕ ꯃꯣꯔꯣꯛꯇꯤ ꯃꯁꯤꯡꯒꯥꯅ ꯁꯥꯏ ꯄꯨꯛꯇꯗꯤ ꯄꯜꯂꯤ ꯈꯪꯗꯦꯗ ꯃꯁꯤꯡꯒꯥ ꯑꯀꯪꯕꯀꯁꯨ ꯂꯩꯔꯨꯔꯒꯅꯦ ꯍꯧꯖꯤꯛꯀꯥꯟꯗ ꯁꯥꯕꯨ ꯁꯥꯗꯦꯗ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ꯫ ꯇꯣꯝꯕ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯍꯥꯏꯔꯦꯕ ꯑꯗꯩꯗꯤ ꯃꯃꯥꯅ ꯍꯥꯏꯕ ꯇꯣꯝꯕ ꯀꯁꯥꯔꯒꯤꯅꯤ꯫ ꯍꯣꯏ ꯍꯣꯏ ꯑꯩꯈꯣꯏ ꯀꯩꯅꯣꯁꯦ ꯃꯃꯥꯁꯦ ꯀꯁꯥꯔꯒꯤ ꯅꯤꯉꯣꯜꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯕꯗꯤ ꯒꯨꯍꯥꯇꯤꯗ ꯂꯩ ꯍꯥꯏꯕꯅꯤ ꯇꯣꯝꯕ꯫ ꯃꯅꯤ ꯍꯪꯒꯥꯝ ꯆꯥꯖꯔꯦ ꯍꯣꯏ ꯍꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯍꯪꯒꯥꯝꯇ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯍꯥꯎꯋꯦ ꯑꯍꯥꯎꯕ ꯄꯣꯠꯁꯛ ꯑꯣꯏꯅ ꯇꯧꯏꯀꯣ꯫ ꯑꯩꯈꯣꯏ ꯁꯣꯝꯗꯗꯤ ꯍꯪꯒꯥꯝꯒꯁꯤ ꯐꯥꯎꯗ ꯕꯖꯥꯔꯗ ꯍꯧꯖꯤꯛ ꯐꯪꯗ꯭ꯔ ꯄꯣꯠꯅꯤꯗ ꯕꯖꯥꯔꯗꯇ ꯅꯠꯇꯅ ꯌꯨꯝꯗꯐꯥꯎ ꯂꯩꯇ꯭ꯔꯦ꯫ ꯒꯨꯍꯥꯇꯤ ꯀꯥꯏꯗꯅꯣ ꯃꯃꯥ ꯅꯪ ꯒꯨꯍꯥꯇꯤ ꯀꯗꯥꯏꯒꯤꯅꯣ ꯍꯥꯏꯌꯦ꯫ ꯑꯩꯗꯤ ꯃꯃꯥꯅ ꯃꯅꯤ ꯉꯥ ꯔꯧꯅꯤ ꯍꯥꯏꯕ꯫ ꯒꯨꯍꯥꯇꯤ ꯀꯥꯏꯒꯤꯅꯣ ꯍꯥꯏꯅ ꯇꯣꯝꯕꯅ ꯍꯪꯉꯤ ꯃꯅꯤꯅ ꯍꯥꯏꯕ ꯇꯥ ꯇꯣꯝꯕ ꯍꯤꯡꯒꯣꯜ ꯁꯩꯔꯦꯡ ꯍꯥꯎꯕꯅꯤ ꯍꯤꯡꯒꯣꯜ ꯁꯩꯔꯦꯡ ꯑꯗꯨꯅꯤ ꯍꯪꯒꯥꯝꯅ ꯐꯖꯅ ꯊꯣꯡꯈ꯭ꯔꯗꯤ ꯍꯥꯎꯏ ꯀꯩꯅꯣ ꯌꯣꯡꯆꯥꯛ ꯑꯃ ꯁꯤꯡꯖꯨ ꯑꯃ ꯇꯧꯁꯟꯈ꯭ꯔꯕ ꯑꯗꯨꯒꯩꯗꯤ
ꯑꯗꯨꯃꯥꯏꯅꯕꯨꯗꯤ ꯆꯥꯅꯩꯌꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯕꯣꯔꯥꯔꯥ ꯅꯠꯇ꯭ꯔꯒꯅ ꯈꯥꯕꯩꯅ ꯇꯥꯎꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯁꯜꯂꯗꯤ ꯍꯦꯟꯅ ꯊꯣꯏꯅ ꯍꯥꯎꯔꯦꯗꯅ ꯃꯇꯝꯒꯤ ꯑꯦꯟꯁꯥꯡꯅꯤ ꯃꯥꯅꯤ ꯃꯇꯝꯒꯤ ꯑꯦꯟꯁꯥꯡꯅꯤ ꯈꯪꯗꯦ ꯑꯩꯈꯣꯏ ꯁꯣꯝꯗꯅ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯈꯔ ꯍꯥꯎꯒꯟꯗꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯋꯤ ꯈꯪꯗꯦ ꯃꯅꯤꯄꯨꯔꯗꯅ ꯄꯪꯍꯥꯎꯗ ꯍꯥꯎꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯩ ꯏꯪꯈꯣꯜꯁꯦ ꯃꯃꯥꯅ ꯍꯩꯕ ꯕꯥꯃꯣꯅꯤ ꯃꯥꯏꯗꯥꯟꯗ ꯅꯪꯒꯤꯗꯨꯗꯤ ꯂꯝꯗꯨꯗꯤ ꯅꯍꯥꯟꯉꯩ ꯇꯥꯗ꯭ꯔꯤꯌꯦ ꯕꯥꯃꯨꯅꯤ ꯃꯩꯗꯥꯟ ꯍꯥꯏꯗꯣ ꯑꯗꯨ ꯅꯠꯇꯕꯤꯗ ꯑꯗꯨꯒꯩ ꯊꯣꯛꯑꯒ ꯈꯔ ꯃꯌꯥꯝꯅ ꯈꯪꯕ ꯖꯒꯥ ꯑꯝꯗ ꯍꯥꯏꯔꯧꯗꯅ ꯃꯅꯤ ꯃꯇꯝꯒꯤ ꯍꯦꯟꯖꯥꯡꯅꯤ ꯃꯥꯟꯅꯕ ꯁꯅꯥ ꯁꯤꯡꯖꯨ ꯃꯣꯔꯣꯛ ꯕꯣꯔꯥ ꯑꯗꯨꯒ ꯀꯥꯡꯍꯧ ꯃꯦꯠꯄ ꯑꯃ ꯌꯥꯎꯔꯗꯤ ꯄꯨꯈꯝ ꯑꯃ ꯀꯥꯡꯍꯧ ꯀꯥꯏꯗꯣ ꯅꯨꯡꯁꯤꯔꯛꯏꯌꯦ ꯊꯥꯏꯅ ꯖꯥꯔꯤꯕꯣꯟꯗ ꯂꯩꯉꯩꯗ ꯆꯥꯕꯗꯣ ꯀꯥꯡꯍꯧꯒꯗꯣ ꯐꯪꯗ꯭ꯔꯄꯣꯠꯅꯤꯗ ꯍꯧꯖꯤꯛꯀꯥꯟꯗ ꯃꯅꯤ ꯍꯥꯎꯕꯅꯦꯕ ꯍꯩ ꯀꯩꯅꯣ ꯇꯧꯏꯁꯤꯕꯨ ꯀꯩ ꯆꯥꯏꯅꯣ ꯇꯤꯜꯍꯧ ꯑꯍꯤꯡꯕ ꯆꯥ ꯆꯠꯈ꯭ꯔꯕ ꯈꯪꯗꯦ ꯀꯩꯗꯧꯔꯕ ꯈꯪꯗꯦ ꯑꯉꯥꯡꯁꯦ ꯇꯤꯜꯍꯧ ꯑꯍꯤꯡꯕ ꯄꯨꯔ ꯆꯦꯟꯈ꯭ꯔꯕ ꯀꯩ ꯆꯥꯏꯅꯣ ꯈꯪꯗꯦ ꯑꯗꯨꯗꯤ ꯑꯩ ꯈꯪꯗ꯭ꯔꯦ ꯗꯥꯔꯒꯣꯟ ꯈꯪꯕ꯭ꯔꯣ ꯈꯪꯗꯦ ꯗꯁꯕꯤꯟꯗꯨꯒ ꯍꯥꯞꯆꯟꯉꯝꯃꯦ ꯑꯩꯅ ꯑꯗꯨꯒꯤꯗꯣ ꯅꯪꯒꯤ ꯀꯩꯅꯣꯝ ꯊꯤꯕ ꯐꯪꯗ꯭ꯔꯗꯤ ꯐꯪꯉꯕꯣ ꯑꯗꯨꯅꯤ ꯀꯩꯅꯣꯅ ꯃꯃꯥꯅ ꯍꯥꯏꯕ ꯑꯦꯗ꯭ꯔꯦꯁ ꯑꯩꯕꯨ ꯈꯪꯗꯦ ꯇꯥꯗꯗ꯭ꯔꯤ ꯅꯍꯥꯟꯉꯣꯏ ꯈꯔ ꯑꯇꯣꯞꯄ ꯑꯃ ꯍꯥꯏꯔꯛꯑꯣ ꯑꯗꯨꯏ ꯃꯅꯥꯛꯇꯅꯤ ꯑꯗꯨꯗꯤ ꯈꯪꯒꯅꯤ ꯆꯣꯏꯖꯥꯏꯅꯔꯕꯤ ꯁꯝꯂꯥꯡꯂꯛꯇꯒꯤ ꯇꯣꯝꯕꯗ ꯄꯣꯔꯝ ꯌꯦꯡꯍꯟꯒꯦ ꯇꯣꯝꯕ ꯂꯩꯕ ꯅꯈꯣꯏꯅꯣꯡꯃꯅꯤꯅ ꯑꯩꯈꯣꯏ ꯑꯩꯈꯣꯏ ꯏꯅꯦꯆꯧꯕꯤꯒꯤ ꯏꯆꯦꯆꯧꯕꯤ ꯍꯣꯏꯒꯤ ꯀꯥꯡꯕꯨ ꯄꯥꯝꯕꯤ ꯍꯧꯋꯦ ꯀꯥꯡꯕꯨ ꯄꯥꯝꯕꯤ ꯍꯧꯋꯦ ꯑꯩꯅ ꯐꯨꯛꯃꯟꯗꯅ ꯃꯨꯠꯈ꯭ꯔꯦ ꯏꯃꯥꯏ ꯄꯦꯝꯃ ꯐꯨꯛꯃꯟꯗꯅ ꯃꯨꯠꯈ꯭ꯔꯦꯅꯦ ꯁꯤꯒꯤ ꯊꯕꯤꯁꯦ ꯈꯪꯕ꯭ꯔ ꯇꯣꯝꯕꯗ ꯑꯩꯅ ꯍꯥꯏꯅꯤꯡꯕꯅꯦꯕ ꯁꯤꯒꯤ ꯊꯕꯤꯁꯦ ꯀꯃꯥꯏꯅ ꯇꯧꯋꯤ ꯊꯕꯤꯁꯤꯕꯨ ꯃꯅꯤꯄꯨꯔꯗ ꯂꯩꯕ꯭ꯔꯥꯕ ꯑꯁ ꯏꯆꯥ ꯅꯨꯄꯥꯁꯤꯅ ꯌꯥꯎꯁꯜꯂꯛꯏꯁꯦ ꯑꯗꯨ ꯑꯩꯅꯅꯦ ꯈꯪꯕ꯭ꯔꯥ ꯑꯩꯁꯨꯅꯦ ꯄꯨꯔꯛꯑꯒ ꯊꯥꯕꯅꯦ ꯊꯥꯔꯒꯅꯦ ꯑꯣꯏꯌꯣ ꯌꯥꯗꯦꯅꯤ ꯈꯪꯕ꯭ꯔꯥ ꯃꯃꯥꯅ ꯍꯥꯏꯕ ꯕꯦꯜꯇꯣꯂꯥ ꯈꯪꯕꯔꯥ ꯑꯗꯨꯗꯁꯨ ꯂꯩ ꯕꯦꯜꯇꯣꯂꯥ ꯍꯥꯏꯔꯗꯤ ꯈꯪꯉꯦꯕ ꯑꯗꯣ ꯅꯪ ꯍꯧꯖꯤꯛꯀꯤ ꯖꯒꯥꯗꯨꯗꯤ ꯈꯪꯉꯣꯏ ꯑꯩꯈꯣꯏꯒꯤ ꯑꯃ ꯂꯩꯕꯅꯤꯅꯦ ꯁꯣꯏꯃꯥꯏꯜ ꯑꯗꯨꯏꯗꯨꯅ ꯖꯒꯥ ꯑꯃ ꯂꯩꯗꯅ ꯕꯥꯃꯨꯅꯤ ꯃꯩꯗꯥꯟ ꯑꯩ ꯈꯪꯂꯤ ꯆꯠꯂꯨꯔꯦ ꯀꯩꯅꯣꯗꯤ ꯃꯅꯤꯗꯤ ꯈꯪꯉꯝꯒꯅꯤꯅꯦ ꯍꯥꯏꯗꯤ ꯑꯗꯨꯝꯕ ꯆꯠꯀꯟꯕ ꯇꯧꯒꯟꯕ ꯃꯅꯤꯄꯨꯔꯒꯤ ꯃꯤ ꯑꯃꯅꯗꯤ ꯇꯥꯕꯗ ꯐꯠ ꯂꯥꯎ ꯈꯪꯉꯔꯣꯏꯕ ꯃꯃꯥ ꯑꯩꯁꯦ ꯃꯅꯤꯄꯨꯔꯗꯒꯤꯅꯦ ꯍꯥꯏꯕ ꯇꯣꯝꯕꯅ ꯑꯗꯨꯗꯒꯤ ꯃꯅꯤꯅ ꯍꯥꯏꯕ ꯂꯣꯠꯅ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯗꯨꯅ ꯀꯔꯤ ꯄꯥꯎꯈꯨꯝ ꯆꯠꯅꯤꯡꯂꯤꯕ ꯃꯃꯥꯅ ꯍꯥꯏꯕ ꯑꯗꯨꯗꯤ ꯂꯥꯞꯄꯤ ꯇꯣꯝꯕ ꯑꯗꯨꯗꯣ ꯂꯥꯞꯄꯤ ꯍꯥꯏꯌꯦ ꯃꯃꯥ ꯍꯣꯏꯗ ꯍꯦꯛ ꯆꯤꯡꯒꯅꯨꯅꯦ ꯏꯃꯥ ꯁꯤꯔꯦ ꯑꯩ ꯑꯣ ꯀꯞꯅꯤꯡꯕꯖꯥꯠꯅꯤ ꯀꯩꯅꯣꯒꯤꯁꯨ ꯃꯨꯁꯂꯤꯝꯒꯤꯁꯨ ꯀꯟꯅ ꯀꯩꯅꯣꯝ ꯇꯧꯔꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯇꯧꯔꯤ ꯃꯥꯅꯦ ꯃꯥꯏꯛꯇ ꯈꯪꯕ꯭ꯔꯥ ꯑꯗꯨꯒꯤ ꯃꯈꯣꯟ ꯌꯥꯝ ꯊꯣꯛꯏꯑꯕ ꯑꯗꯩ ꯃꯃꯥꯅ ꯍꯥꯏꯕ ꯁꯤꯁꯇꯔ ꯊꯕꯤ ꯍꯟꯅ ꯑꯩꯒꯤ ꯌꯥꯝꯅ ꯄꯥꯜꯂꯤ ꯑꯣ ꯌꯥꯝ ꯐꯩꯅ ꯑꯗꯨꯗꯤ ꯇꯣꯝꯕꯅ ꯍꯥꯏꯕ ꯈꯪꯉꯤ ꯀꯥꯂꯦꯟ ꯊꯕꯤ ꯀꯧꯋꯦ ꯑꯣ ꯀꯥꯂꯦꯟ ꯈꯪꯕ꯭ꯔꯣ ꯑꯗꯨꯏꯗꯤ ꯊꯣꯛꯄ꯭ꯔꯣ ꯑꯗ
ꯃꯅꯤꯄꯨꯔꯗ ꯄꯥꯟꯗ꯭ꯔꯥ ꯍꯥꯏꯕ ꯁꯤꯒꯤ ꯊꯕꯤꯁꯦ ꯃꯇꯨꯝ ꯃꯇꯨꯝꯁꯦ ꯃꯃꯥꯅ ꯍꯥꯏꯕ ꯕꯥꯃꯨꯅꯤ ꯃꯩꯗꯥꯟꯗ ꯁꯤꯁꯇꯔ ꯑꯩꯈꯣꯏ ꯀ꯭ꯋꯥꯇꯔꯅꯤ ꯑꯣ ꯁꯤꯕꯨ ꯀꯗꯣꯝꯗꯅꯣ ꯀꯅꯥꯒꯤ ꯍꯧꯖꯤꯛ ꯀꯩꯕ ꯅꯪ ꯖꯒꯥ ꯈꯔꯗꯤ ꯕꯨद्धꯤ ꯚ꯭ꯔꯝ ꯆꯨꯏ ꯁꯣꯏꯃꯥꯏ ꯁꯣꯏꯃꯥꯏ ꯍꯥꯏꯔꯒ ꯀꯔꯤ ꯖꯒꯥꯗꯅꯣꯅ ꯑꯩꯈꯣꯏ ꯅꯨꯄꯥꯒꯤ ꯃꯆꯦ ꯃꯣꯏ ꯂꯩꯕꯅꯦꯕ ꯀꯩꯅꯣꯝ ꯍꯥꯏꯗꯥꯏ ꯅꯣꯏ ꯀꯩꯅꯣꯒꯤꯗꯣ ꯏꯅꯝꯃ ꯕꯤꯅꯥꯒꯤ ꯂꯩꯀꯥꯏꯗꯣ ꯅꯠꯇꯦꯍꯦ ꯒꯨꯍꯥꯇꯤꯗ ꯒꯨꯍꯥꯇꯤ ꯄꯟꯖꯥꯕꯔꯤꯗꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯄꯥꯒꯤ ꯃꯆꯦ ꯃꯣꯏ ꯐꯦꯃꯤꯂꯤ ꯂꯩꯕꯅꯦꯕ ꯏꯆꯦ ꯇꯦꯁꯇꯤ ꯅꯨꯡꯉꯥꯏꯔꯤꯅꯦ ꯑꯩ ꯅꯨꯡꯉꯥꯏꯔꯤꯕꯣ ꯃꯅꯤꯅ ꯍꯥꯏꯁꯦ ꯑꯩꯕꯨ ꯅꯨꯡꯉꯥꯏꯔꯤ ꯑꯩꯁꯦ ꯃꯃꯥꯅ ꯍꯥꯏꯕ ꯑꯗꯨꯗꯩꯗꯤ ꯑꯩꯕꯨ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯅ ꯀꯃꯥꯏꯅ ꯍꯥꯏꯅꯣ ꯇꯧꯔꯤꯂꯥꯁꯤꯕꯨ ꯃꯃꯥꯅ ꯍꯥꯏꯕ ꯕꯥꯃꯨꯅꯤ ꯃꯩꯗꯥꯟ ꯍꯥꯏꯗꯣ ꯏꯁꯇꯦꯁꯟꯅꯤ ꯁꯤꯁꯇꯔ ꯑꯣ ꯕꯥꯃꯨꯅꯤ ꯃꯩꯗꯥꯟ ꯍꯥꯏꯁꯦ ꯅꯪ ꯈꯪꯕ꯭ꯔꯣ ꯕꯥꯃꯨꯅꯤ ꯃꯩꯗꯥꯟ ꯍꯥꯏꯁꯦ ꯒꯨꯍꯥꯇꯤꯒꯤ ꯑꯣ ꯃꯥ ꯈꯪꯉꯦ ꯑꯩꯈꯣꯏ ꯃꯄꯥꯁꯦ ꯃꯣꯏ ꯀꯩꯅꯣꯗ ꯒꯨꯍꯥꯇꯤꯗ ꯀꯣꯂꯦꯖ ꯇꯝꯃꯛꯄꯅꯦꯕ ꯊꯥꯏꯅ ꯇꯝꯃꯛꯑꯦ ꯍꯥꯏꯕꯅꯤ ꯑꯗꯨꯗꯒꯤꯗꯤ ꯖꯨꯂꯤꯅ ꯁꯚꯦꯟ ꯂꯥꯏꯠ ꯀꯨꯏꯔꯦꯍꯦ ꯖꯨꯂꯤꯁꯦ ꯎꯗꯕ ꯁꯚꯦꯟ ꯂꯥꯏꯛ ꯗꯥꯟ ꯊꯦꯡꯀ꯭ꯌꯨ ꯖꯨꯂꯤ ꯃꯥꯏ ꯗꯤꯌꯔ ꯇꯣꯝꯕꯅ ꯍꯥꯏꯕ ꯇꯨꯄꯤ ꯂꯥꯛꯏ ꯒꯨꯗ ꯏꯚꯤꯅꯤꯡ ꯏꯃꯥ ꯑꯣ ꯇꯨꯄꯤ ꯂꯥꯛꯏ ꯖꯨꯂꯤꯁꯦ ꯇꯨꯄꯤꯅꯦꯕ ꯇꯨꯄꯤꯗꯅꯤ ꯇꯨꯂꯤꯗꯅꯤ ꯒꯨꯗ ꯏꯚꯤꯅꯤꯡ ꯍꯥꯏꯁꯦ ꯃꯃꯥꯅ ꯍꯥꯏꯕ ꯍꯧꯖꯤꯛ ꯂꯩꯕꯅ ꯕꯦꯜꯇꯣꯂꯥ ꯕꯦꯜꯇꯣꯂꯥꯗꯅꯤ ꯁꯤꯁꯇꯔ ꯑꯣ ꯂꯩꯌꯦ ꯑꯩꯈꯣꯏ ꯃꯄꯥꯒꯤ ꯃꯄꯨꯅ ꯃꯆꯦ ꯑꯩꯅ ꯍꯥꯏꯗꯣ ꯄꯟꯖꯥꯕꯥꯔꯤ ꯍꯥꯏꯗꯣ ꯑꯗꯣ ꯂꯩꯗꯣ ꯍꯧꯖꯤꯛ ꯂꯩꯕꯅ ꯕꯦꯜꯇꯣꯂꯥꯗꯅꯤ ꯂꯥꯛꯂꯤꯅꯤ ꯍꯥꯏꯕ ꯀꯨꯏꯔꯦ ꯖꯨꯂꯤ ꯍꯣꯏ ꯀꯩ ꯎꯗꯕꯁꯦ ꯑꯗꯨꯒ ꯑꯩꯕꯨꯗꯤ ꯑꯩꯒꯤ ꯑꯦꯜ ꯕꯤ ꯈꯨꯊꯥꯁꯤꯗꯤ ꯀꯩꯅꯣ ꯉꯁꯤꯗꯤ ꯀꯨꯏꯕꯨ ꯀꯨꯏꯊꯣꯛꯈ꯭ꯔꯦ ꯑꯩꯗꯤ ꯁꯨꯝ ꯃꯤꯅꯤꯠ 5 ꯑꯃ 10 ꯑꯃ ꯁꯨꯝ ꯀꯕꯛ ꯊꯥꯔꯒ ꯁꯨꯝ ꯂꯣꯏꯁꯤꯟꯕꯅꯦꯕ ꯑꯩꯁꯦ ꯆꯥꯛ ꯑꯥꯗꯁꯨ ꯂꯩꯕꯅꯤ ꯏꯆꯦ ꯖꯨꯂꯤ ꯍꯥꯏꯅ ꯀꯧꯔꯦꯗꯣ ꯃꯅꯤꯅ ꯖꯨꯂꯤ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ ꯖꯨꯂꯤꯅ ꯍꯥꯏꯕ ꯗꯥꯃꯅꯤ ꯍꯥꯏꯅ ꯃꯥꯁꯨ ꯇꯧꯔꯛꯏꯍꯦ ꯇꯣꯝꯕꯅ ꯑꯃꯨꯛ ꯃꯃꯥ ꯑꯩꯒꯤ ꯑꯉꯥꯡ ꯗ꯭ꯔꯥꯒꯣꯟꯗ ꯂꯩ ꯑꯣ ꯗ꯭ꯔꯥꯒꯣꯟꯗ ꯂꯩꯌꯦꯅꯦ ꯗ꯭ꯔꯥꯒꯣꯟ ꯍꯥꯏꯅ ꯖꯒꯥ ꯑꯃ ꯂꯩꯕ꯭ꯔꯣ ꯑꯣ ꯇꯣꯝꯕꯒꯤ ꯑꯉꯥꯡ ꯍꯥꯏꯁꯦ ꯀꯩꯅꯣ ꯏꯆꯥꯅꯨꯄꯥꯔꯣ ꯇꯣꯝꯕ ꯇꯥꯕ꯭ꯔꯥ ꯃꯥꯏꯛꯇ ꯂꯥꯎꯁꯦ ꯀꯩꯅꯣꯒꯤꯅꯦ ꯃꯨꯁꯂꯤꯝꯒꯤ ꯀꯩꯒꯨꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯂꯩꯕ ꯃꯥꯜꯂꯦꯕ ꯑꯗꯨꯝ ꯃꯣꯏ ꯇꯧꯔꯒ ꯉꯥꯡꯉꯦꯕ ꯇꯦꯁ ꯊꯣꯛꯂꯒꯦ ꯍꯦꯛ ꯊꯕꯛ ꯂꯣꯏꯕ ꯄꯨꯡ 5ꯗꯒꯤ ꯑꯦꯜꯕꯤ ꯌꯥꯎꯕ ꯔꯦꯠ 3 ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ ꯑꯃꯨꯛ ꯍꯣꯏ ꯀꯩꯅꯣ ꯃꯅꯤ ꯑꯩꯒꯤꯁꯦ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯅꯠꯇꯦ ꯅꯪꯅ ꯐꯥꯒꯤ ꯐꯅꯥꯏ ꯑꯗꯨꯒꯩꯗꯤ ꯁꯨꯝ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯑꯃꯅꯤꯈꯛ ꯁꯨꯝ ꯍꯥꯏꯗꯤ ꯅꯪꯅ ꯊꯃꯣꯏꯗꯒꯤ ꯏꯅꯤꯡꯉ ꯁꯨꯝ ꯏꯔꯛꯄꯅꯦꯕ ꯑꯩꯁꯨ ꯌꯥꯝ ꯀꯟꯅ ꯑꯗꯨꯃꯥꯏꯅꯒ ꯀꯨꯏꯅ ꯊꯥꯖꯕ ꯇꯧꯕ ꯑꯦꯜꯕꯤ ꯅꯠꯇꯦ ꯁꯨꯝ ꯉꯥꯏꯍꯥꯛ ꯊꯥꯔꯨꯕꯒꯤ ꯋꯥꯔꯤꯅꯤ ꯅꯪꯅ ꯅꯨꯡꯁꯤꯕ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯏꯔꯛꯄꯗ ꯈꯣꯠꯂꯛꯄꯗ ꯑꯩꯁꯨ ꯄꯥꯕ ꯅꯨꯡꯉꯥꯏꯌꯦꯅ ꯁꯨꯝ ꯑꯩꯁꯨ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯨꯗꯤ ꯅꯠꯇ꯭ꯔꯗꯤ ꯑꯩꯁꯨ ꯁꯨꯝ ꯁꯥꯏꯂꯦꯟ ꯇꯧꯔ ꯑꯗꯨꯝ ꯊꯝꯕꯅꯦꯕ ꯈꯪꯕ꯭ꯔꯥ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯇꯣꯝꯕꯅ ꯍꯥꯏꯕ ꯗ꯭ꯔꯥꯒꯣꯟ ꯄꯨꯂꯤꯁ ꯇ꯭ꯔꯦꯅꯤꯡ ꯁꯦꯟꯇꯔꯗ ꯍꯥꯏꯕꯅꯦ ꯑꯣ ꯗ꯭ꯔꯥꯒꯣꯟ ꯄꯨꯂꯤꯁ ꯁꯦꯟꯇꯔꯗ ꯍꯥꯏꯕꯅꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯇꯣꯝꯕꯁꯦ ꯀꯩ ꯊꯕꯛ ꯇꯧꯒꯦ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯀꯩ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯕꯗꯤ ꯀꯔꯤ ꯇꯧꯕꯗ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯊꯦꯡꯅꯔꯕꯅꯤꯅ ꯑꯣ ꯇꯣꯝꯕ ꯃꯥꯅ ꯖꯨꯂꯤ ꯀꯩꯗꯧꯔꯦ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯤꯅꯣ ꯋꯥꯁ ꯇꯧꯔꯤꯀꯣ ꯃꯨꯁꯂꯤꯝꯒꯤ ꯋꯥꯁ ꯇꯧꯔꯤꯑꯕ ꯃꯥꯏꯛꯇ
ꯑꯗꯩ ꯃꯃꯥꯅ ꯍꯥꯏꯕ ꯖꯨꯂꯤ ꯍꯥꯏꯅ ꯃꯅꯤ ꯃꯄꯥꯅ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯍꯥꯏꯔꯒ ꯃꯅꯤꯗ ꯖꯨꯂꯤꯁꯥꯅ ꯃꯃꯥ ꯀꯤꯠꯆꯟ ꯍꯥꯏꯅ ꯀꯧꯔꯛꯑꯦ ꯉꯥꯉꯣꯝ ꯑꯅꯤꯃꯥ ꯕ꯭ꯂꯣꯛ ꯂꯥꯏꯛ ꯗ ꯑꯣꯅꯤꯃꯥ ꯐꯔꯦ ꯁꯨꯝ ꯂꯥꯛꯄꯒꯤ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯁꯨꯃꯥꯏꯅ ꯁꯨꯝ ꯍꯦꯛ ꯍꯦꯛ ꯂꯥꯛꯑꯒ ꯂꯥꯛꯑꯦ ꯑꯩꯗꯤ ꯁꯨꯝ ꯀꯣ ꯅꯆꯦ ꯑꯣꯏꯗꯤ ꯁꯨꯝ ꯂꯥꯏꯚ ꯊꯥꯔꯒ ꯁꯨꯝ ꯑꯩ ꯀꯩꯀꯩ ꯀꯥꯟꯅꯕ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯁꯨꯝ ꯊꯥꯔꯨꯕꯗ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯕꯒꯤꯀꯣ ꯃꯣꯔꯣꯛ ꯑꯀꯪꯕ ꯉꯧꯔꯒ ꯃꯦꯠꯂꯨꯕ ꯂꯣꯛꯒ ꯈꯨꯔꯦ ꯃꯃꯥꯅ ꯍꯥꯏꯕ ꯍꯣꯏ ꯃꯅꯤ ꯕꯥꯏ ꯕꯥꯏ ꯃꯃꯥꯅ ꯉꯥꯉꯣꯝ ꯍꯥꯏꯅ ꯀꯧꯔꯛꯑꯦ ꯉꯥꯉꯣꯝ ꯃꯅꯤꯃꯥꯗ ꯉꯥꯉꯣꯝꯅ ꯆꯦ ꯃꯃꯥ ꯆꯦ ꯃꯃꯥ ꯍꯥꯏꯅ ꯀꯧꯔꯛꯑꯦ ꯃꯃꯥꯅ ꯖꯨꯂꯤ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏꯔꯦ ꯑꯩꯒꯤ ꯅꯦꯠꯁꯦ ꯗꯇꯥꯁꯤꯕꯨ ꯉꯁꯤ ꯂꯩꯕꯨ ꯂꯩꯕꯤꯅꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯁꯤꯕꯣ ꯉꯍꯥꯡꯉꯩ ꯂꯩꯇꯕꯅꯦꯕ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯁꯤ ꯑꯗꯨꯒꯤ ꯅꯠꯇꯦ ꯑꯩꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯗꯤꯟ ꯑꯃ ꯆꯠꯊꯣꯛꯎꯕꯗꯣ ꯃꯣꯕꯥꯏꯜꯗꯣ ꯁꯤꯖꯤꯟꯅꯗꯦꯗꯅ ꯑꯗꯨꯅ ꯍꯧꯖꯤꯛꯐꯥꯎ ꯍꯤꯡꯉꯤꯅꯦꯕ ꯖꯨꯂꯤꯅ ꯃꯃꯥ ꯆꯥꯔꯦ ꯃꯃꯥꯗꯤ ꯆꯥꯔꯕ꯭ꯔꯣ ꯍꯥꯏꯅ ꯍꯪꯉꯤꯅꯦꯕ ꯉꯥꯉꯣꯝꯅ ꯍꯥꯏꯕ ꯀꯩ ꯃꯊꯦꯜꯅꯣ ꯆꯦ ꯑꯩ ꯆꯤꯛꯀꯟ ꯊꯣꯡꯉꯤ ꯍꯥꯏꯗꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗꯒꯤ ꯉꯁꯥꯏꯒꯤ ꯏꯔꯣꯝꯕꯁꯨ ꯈꯔ ꯂꯩꯔꯦ ꯍꯧꯖꯤꯛꯅ ꯃꯣꯔꯣꯛ ꯑꯃ ꯃꯦꯠꯂꯦ ꯑꯉꯥꯡꯁꯤꯡꯅ ꯄꯥꯝꯕꯅꯤꯅ ꯈꯔꯗꯤ ꯇꯣꯏ ꯇꯣꯏꯅ ꯊꯣꯡꯉꯦꯕ ꯑꯩꯈꯣꯏꯁꯦ ꯅꯣꯏ ꯃꯃꯥꯅ ꯍꯥꯏꯕ ꯉꯥꯉꯣꯝ ꯀꯔꯤ ꯃꯊꯦꯜ ꯍꯥꯏꯕ ꯇꯣꯝꯕꯅ ꯑꯩꯈꯣꯏ ꯃꯤꯇꯩꯁꯦ ꯅꯨꯡꯁꯤꯅꯤ ꯂꯥꯞ ꯂꯥꯞꯅ ꯂꯩꯅꯔꯒꯁꯨ ꯑꯃꯒ ꯑꯃꯒ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯔꯨꯛ ꯑꯗꯨꯅꯤ ꯇꯣꯝꯕ ꯑꯩꯈꯣꯏ ꯂꯝꯗꯝ ꯑꯃꯗ ꯁꯨꯝ ꯑꯃꯅꯤ ꯁꯥꯔꯒ ꯁꯥꯔꯦ ꯍꯦ ꯀꯥꯏꯅ ꯁꯨꯝ ꯇꯧꯔꯒ ꯊꯥꯕꯅꯦꯕ ꯅꯨꯡꯁꯤꯗ꯭ꯔꯣ ꯁꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯊꯦꯡꯅꯕꯒꯤ ꯀꯩꯅꯣꯁꯦ ꯃꯥꯅ ꯖꯨꯂꯤ ꯊꯣꯡꯉꯤ ꯍꯧꯖꯤꯛ ꯑꯣ ꯑꯗꯨꯅ ꯇꯥ ꯇꯣꯝꯕ ꯑꯩꯗꯤ ꯅꯨꯡꯁꯤꯗ꯭ꯔꯣ ꯍꯥꯏꯁꯦ ꯑꯩꯗꯤ ꯅꯨꯡꯁꯤꯗ꯭ꯔꯣ ꯍꯥꯏꯁꯦ ꯍꯥꯏꯕ ꯑꯩꯁꯤꯗ ꯑꯣ ꯃꯃꯥ ꯀꯩ ꯃꯊꯦꯜ ꯍꯥꯏꯕꯀꯣ ꯍꯥꯏꯕ ꯏꯔꯣꯝꯕ ꯃꯃꯥ ꯑꯗꯨꯅꯦꯕ ꯍꯥꯎꯕꯅꯦꯕ ꯑꯩꯗꯤ ꯏꯔꯣꯝꯕꯗ ꯆꯥꯅꯤꯡꯉꯤꯅꯤ ꯃꯃꯥꯅ ꯍꯥꯏꯕ ꯍꯣꯏ ꯇꯣꯝꯕ ꯆꯨꯝꯃꯤ ꯗꯣ ꯑꯗꯩꯗꯤ ꯆꯦ ꯑꯣꯅꯤꯃꯥ ꯖꯨꯂꯤꯅ ꯆꯦ ꯑꯣꯅꯤꯃꯥ ꯖꯨꯂꯤꯁꯦ ꯑꯩ ꯍꯟꯗꯛ ꯎꯗꯕꯩ ꯋꯥꯅꯤꯗ ꯎꯗꯕ ꯍꯥꯏꯁꯦ ꯑꯩꯅ ꯈꯔ ꯍꯟꯗꯛ ꯁꯪꯗꯕꯒꯤ ꯑꯣꯏꯔꯝꯒꯅꯤꯗ ꯃꯤꯒꯤꯗ ꯀꯩꯗ ꯎꯗꯕ ꯈꯣꯠꯇꯕ ꯇꯧꯕꯁꯦ ꯑꯗꯨꯒꯤ ꯑꯣꯏꯔꯝꯒꯅꯦꯕ ꯊꯣꯡꯕꯅꯦꯕ ꯀꯔꯤꯒꯤ ꯅꯨꯡꯁꯤꯗꯅꯤ ꯅꯈꯣꯏꯒꯤ ꯃꯤꯡꯒꯤ ꯃꯃꯥꯒꯤꯗ ꯃꯤꯇꯩ ꯌꯥꯎꯔꯤꯗꯨꯗꯤ ꯍꯥꯏꯕ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯃꯃꯥꯡꯒꯤꯗ ꯉꯥꯉꯣꯝ ꯑꯅꯤꯃꯥ ꯕ꯭ꯂꯣꯛ ꯖꯨꯂꯤ ꯍꯥꯏꯅ ꯀꯧꯔꯛꯑꯦ ꯖꯨꯂꯤꯅ ꯍꯥꯏꯕ ꯆꯦ ꯑꯣꯅꯤꯃꯥ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯥꯏꯕ ꯖꯨꯂꯤ ꯖꯨꯂꯤ ꯍꯥꯏꯔ ꯍꯦꯛꯇ ꯏꯁꯩ ꯅꯤꯡꯁꯤꯡꯉꯛꯑꯦ ꯁꯨꯃꯥꯏꯅ ꯇꯧꯔ ꯆꯦꯟꯕꯗ ꯖꯨꯂꯤ ꯍꯥꯏꯅ ꯇꯧꯔꯒ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯅ ꯁꯤꯅꯦꯃꯥ ꯑꯃ ꯂꯩꯇ꯭ꯔꯅꯦ ꯀꯅꯥ ꯀꯅꯥ ꯂꯩꯔꯤꯒꯦ ꯂꯩꯇ꯭ꯔꯒꯗꯤ ꯑꯩꯗꯤ ꯃꯨꯠꯊꯠꯂꯒꯦꯀꯣ ꯑꯩ ꯌꯥꯝ ꯀꯨꯏꯅ ꯀꯟꯅꯁꯨ ꯊꯥꯕꯒꯤꯁꯨ ꯊꯥꯒꯦꯅꯁꯨ ꯈꯟꯕꯒꯤ ꯅꯠꯇꯦ ꯏꯆꯟ ꯖꯨꯂꯤ ꯆꯥꯛ ꯆꯥꯕꯤꯔꯕꯣ ꯁꯥꯎꯔꯤꯔꯣ ꯇꯨꯄꯤ ꯀꯧꯕꯒꯤ ꯁꯥꯎꯔꯝꯃꯣꯏꯗ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤꯗ ꯑꯩ ꯖꯨꯂꯤꯗꯨ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯃꯥꯁꯇꯔ ꯂꯩꯔꯤꯕ꯭ꯔꯥ ꯆꯠꯈ꯭ꯔꯕꯗꯤ ꯈꯪꯗꯦꯕ ꯆꯣꯏꯖꯥꯏꯅꯔ